ꯃꯇꯝ ꯑꯃꯗ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯌꯥꯏꯃ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 3ꯒ ꯃꯆꯥꯅꯨꯄꯤ 2ꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯃꯆꯥꯁꯤꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯃꯅ ꯃꯆꯥ 5 ꯑꯗꯨ ꯃꯃꯥ ꯌꯥꯎꯗꯅ ꯊꯕꯛ ꯁꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯃ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ 3ꯗꯨꯒ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃꯅ ꯃꯆꯥꯅꯨꯄꯥ 3ꯗꯨꯗ ꯍꯌꯦꯡꯗꯒꯤꯗꯤ ꯅꯈꯣꯏ 3ꯕꯨ ꯏꯄꯥꯅ ꯁꯍꯔꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯔꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯄꯨꯅꯅꯕ ꯅꯈꯣꯏꯒꯤ ꯅꯐꯤꯅꯔꯣꯜꯁꯤꯡ ꯑꯗꯣ ꯌꯣꯝꯂꯣ꯫ ꯃꯈꯣꯏ 3ꯒꯤ ꯃꯔꯛꯇ ꯃꯆꯥ ꯑꯇꯣꯝꯕ ꯇꯣꯃꯥꯜꯅ, ꯏꯄꯥ, ꯑꯩꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯔꯣꯏ꯫ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯏꯄꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯂꯒꯦ꯫ ꯑꯩꯈꯣꯏ 3ꯅ ꯁꯍꯔꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯅ ꯑꯩꯗꯤ ꯆꯠꯂꯔꯣꯏ꯫ ꯏꯌꯥꯝꯕ ꯑꯅꯤꯁꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯅꯨ꯫ ꯑꯇꯣꯝꯕ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ꯫ ꯏꯄꯥꯅꯅꯦ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯇꯣꯃꯥꯜꯅ ꯃꯈꯣꯏꯅ ꯁꯍꯔꯗ ꯆꯠꯈ꯭ꯔꯒ ꯃꯄꯥꯅ ꯃꯇꯣꯝꯇ ꯋꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯍꯧꯕꯗꯨ ꯄꯥꯝꯗꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯄꯥ ꯌꯥꯏꯃꯅ, ꯐꯔꯦ ꯐꯔꯦ ꯑꯇꯣꯝꯕ, ꯅꯪꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯗꯤ ꯏꯄꯥꯒ ꯂꯩꯍꯧꯔꯁꯤ꯫ ꯅꯌꯥꯝꯕ ꯑꯅꯤꯁꯤ ꯑꯣꯏꯅ ꯊꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯃꯆꯥꯅꯨꯄꯥ 2 ꯑꯗꯨ ꯁꯍꯔꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯃꯥꯜꯅ, ꯏꯄꯥ, ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯊꯣꯡꯅꯅꯕ ꯆꯦꯡ ꯂꯩꯇ꯭ꯔꯦ, ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯀꯥꯟꯗꯅꯦ ꯀꯩꯊꯦꯜ ꯆꯪꯗꯨꯅ ꯂꯩꯔꯛꯑꯁꯤ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯔꯁꯤ, ꯊꯦꯡꯉꯅꯤꯅꯦ, ꯃꯄꯨꯗꯨꯅ ꯉꯥꯏꯔꯝꯃꯅꯤ꯫ ꯍꯣꯏ ꯄꯥ, ꯂꯣꯏꯔꯦ, ꯆꯥꯔꯁꯤ, ꯑꯩ ꯊꯤꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯇꯣꯛꯂꯒ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 2 ꯑꯗꯨ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯃꯠꯇꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯄꯥꯅ, ꯏꯆꯥꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ꯫ ꯏꯄꯥꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯍꯩꯔꯦ꯫ ꯇꯣꯃꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯁꯦꯡꯕꯔꯣ ꯏꯄꯥ, ꯍꯩꯕ꯭ꯔꯣ? ꯑꯁꯦꯡꯕꯅꯤꯅꯦ, ꯌꯥꯝꯅ ꯍꯩꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯣꯃꯥꯜꯅ ꯄꯨꯈꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯡꯅ ꯐꯦꯡꯂꯝꯃꯤ꯫ ꯃꯄꯥ ꯌꯥꯏꯃꯅ, ꯍꯩ ꯏꯄꯥꯒꯤ ꯇꯣꯃꯥꯜ, ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯥꯅꯦ? ꯊꯦꯡꯉꯦꯅꯦꯍꯦ꯫ ꯇꯣꯃꯥꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯉꯦ, ꯃꯄꯨꯗꯨꯅ ꯁꯣꯏꯗꯅ ꯆꯩꯔꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯁꯍꯔꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯃꯄꯥ ꯃꯆꯥꯗꯨ ꯊꯕꯛꯀꯤ ꯃꯐꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯄꯨ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯌꯥꯏꯃ, ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯊꯦꯡꯉꯛꯑꯗꯤ? ꯈꯨꯔꯥ, ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯑꯗꯨꯒꯤ ꯊꯦꯡꯂꯛꯄꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯊꯕꯛ ꯑꯗꯨ ꯁꯨꯕ ꯍꯧꯔꯣ꯫ ꯌꯥꯏꯃ ꯃꯆꯥꯅꯨꯄꯥꯗ, ꯑꯇꯣꯝꯕ, ꯊꯕꯛ ꯁꯨꯕ ꯍꯧꯔꯁꯤ꯫ ꯍꯣꯔꯦꯟ ꯋꯥꯔꯗꯤ ꯄꯣꯊꯥꯎꯀꯣ, ꯇꯞꯅ ꯇꯞꯅ ꯁꯨ꯫ ꯍꯣꯏ ꯄꯥ꯫ ꯇꯣꯃꯥꯜ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯁꯨꯔꯝꯃꯤ꯫ ꯃꯄꯨ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯌꯥꯏꯃꯗ, ꯌꯥꯏꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ, ꯋꯥꯏ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ꯫ ꯈꯪꯗ꯭ꯔꯦꯗ ꯈꯨꯔꯥ, ꯑꯩꯅꯗꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ꯫ ꯑꯦ, ꯃꯥꯗꯤ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ? ꯑꯩꯍꯥꯛ ꯏꯊꯟꯇ ꯌꯨꯝꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯕꯗꯣ ꯋꯥꯒꯅꯤ ꯍꯥꯏ, ꯑꯗꯨꯒꯤ꯫ ꯑꯣ, ꯆꯥꯛꯁꯨ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯕ꯭ꯔꯥ? ꯍꯣꯏ, ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯀꯌꯥꯕꯨ ꯊꯣꯡꯗꯦ꯫ ꯑꯌꯥꯝꯕꯗꯅ ꯑꯩꯒ ꯃꯥꯒꯅꯅꯦ ꯑꯗꯨꯝ ꯊꯣꯡꯂꯤꯕꯁꯦ꯫ ꯐꯔꯦ ꯐꯔꯦ, ꯊꯕꯛꯇꯣ ꯅꯤꯡꯊꯤꯖꯅ ꯁꯨꯔꯣ꯫ ꯅꯪꯅ ꯄꯩꯁా ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯣ, ꯑꯗꯨꯗ ꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯨ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯃꯅ, ꯑꯇꯣꯝꯕ, ꯅꯪꯕꯨ ꯋꯥꯕ꯭ꯔꯣ? ꯋꯥꯗꯦꯗ ꯏꯄꯥ꯫ ꯑꯣ, ꯇꯞꯅ ꯇꯞꯅ ꯁꯨꯀꯣ꯫ ꯍꯣꯏ ꯄꯥ꯫ ꯃꯄꯥ ꯃꯆꯥꯗꯨ ꯇꯨꯃꯤꯟꯅ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯊꯕꯛ ꯑꯗꯨ ꯁꯨꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥ ꯌꯥꯏꯃꯅ, ꯑꯇꯣꯝꯕ, ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤ꯫ ꯍꯣꯏ ꯄꯥ꯫ ꯑꯗꯣ ꯏꯄꯥ, ꯄꯩꯁꯥꯗꯤ ꯄꯤꯔꯣꯏꯗ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯄꯤꯒꯅꯤ꯫ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ, ꯏꯄꯥ ꯂꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯌꯥꯏꯃꯗꯨ ꯏꯕꯣꯛꯈꯣꯏꯗ ꯆꯪꯂꯝꯃꯤ꯫ ꯊꯕꯛ ꯃꯄꯨ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯌꯥꯏꯃ, ꯂꯣꯏꯔꯕ꯭ꯔꯥ? ꯈꯨꯔꯥ, ꯂꯣꯏꯁꯤꯟꯗ꯭ꯔꯤ, ꯍꯌꯦꯡ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ, ꯄꯩꯁꯥꯗꯨꯗꯤ ꯍꯥꯟꯅ ꯂꯧꯔꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯂꯧꯔꯨꯈꯤꯒꯦ꯫ ꯊꯕꯛ ꯃꯄꯨ ꯑꯗꯨ ꯏꯃꯨꯡꯗ ꯄꯩꯁా ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯥꯏꯃꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯃꯄꯨ ꯑꯗꯨꯅ,
ꯁꯦ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯥꯒꯤꯁꯨ ꯌꯥꯎꯔꯕꯅꯤꯀꯣ ꯍꯌꯦꯡꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯍꯣꯏ ꯈꯨꯔꯥ ꯍꯌꯦꯡꯗꯤ ꯉꯟꯅ ꯂꯥꯛꯇꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯦ ꯌꯥꯏꯃ ꯊꯕꯛ ꯃꯄꯨ ꯑꯗꯨꯗ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯇꯣꯃꯥꯜꯅ ꯏꯄꯥ ꯄꯩꯁꯥꯕꯨ ꯄꯤꯔꯛꯄ꯭ꯔꯥ ꯄꯤꯔꯦ ꯅꯪꯒꯤꯁꯨ ꯄꯤꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯀꯩꯊꯦꯜ ꯆꯪꯗꯨꯅ ꯆꯦꯡ ꯂꯩꯔꯨꯔꯁꯦ ꯍꯣꯏ ꯂꯩꯔꯨꯔꯁꯦ ꯑꯔꯦꯝꯕꯗꯨꯅꯅꯦ ꯅꯌꯥꯝꯕ ꯑꯅꯤꯒꯤ ꯊꯥꯕꯤꯔꯁꯦ ꯃꯄꯥ ꯃꯆꯥꯗꯨ ꯀꯩꯊꯦꯜ ꯆꯪꯗꯨꯅ ꯆꯦꯡ ꯑꯗꯨ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯅꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯄꯩꯁꯥ ꯊꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯄꯥ ꯌꯥꯏꯃꯅ ꯑꯇꯣꯝꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯕꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄꯗꯤ ꯃꯦꯟꯁꯤꯟꯕ ꯉꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯔꯛꯏ ꯇꯣꯃꯥꯜꯅ ꯏꯄꯥ ꯏꯌꯥꯝꯕ ꯑꯅꯤꯒꯤ ꯄꯩꯁꯥ ꯊꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯝꯒꯅꯤꯕꯣ ꯑꯗꯨꯅꯤ ꯄꯥꯏꯔꯝꯃꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯌꯨꯝꯗꯁꯨ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅꯤ ꯏꯄꯥ ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯌꯥꯝ ꯎꯅꯤꯡꯉꯤ ꯍꯌꯦꯡꯗꯤꯅꯦ ꯃꯈꯣꯏꯕꯨ ꯌꯨꯝꯗ ꯂꯥꯛꯅꯅꯕ ꯄꯥꯎ ꯄꯤꯁꯤ ꯃꯄꯥ ꯌꯥꯏꯃꯅ ꯁꯍꯔꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯄ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯃꯌꯨꯝꯗ ꯂꯥꯛꯅꯅꯕ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯄꯥꯅ ꯌꯨꯝꯗ ꯂꯥꯛꯅꯅꯕ ꯄꯥꯎ ꯄꯤꯔꯕꯁꯨ ꯁꯨꯛꯂꯥꯛ ꯂꯥꯛꯂꯝꯗꯦ ꯌꯥꯏꯃꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯅꯌꯥꯝꯕ ꯑꯅꯤꯅ ꯌꯨꯝꯗ ꯁꯨꯛꯂꯥꯛ ꯂꯥꯛꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯣ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯛꯂꯥꯛ ꯂꯥꯛꯇꯕ ꯀꯔꯤꯒꯤꯅꯣ ꯏꯄꯥ ꯃꯈꯣꯏꯗ ꯊꯕꯛ ꯆꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯇꯣꯃꯥꯜꯅ ꯃꯄꯥꯅ ꯁꯥꯎꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯇꯣꯃꯥꯜꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ ꯃꯄꯥ ꯌꯥꯏꯃꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯗꯨ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯇꯣꯃꯥꯜꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯃꯌꯨꯝꯗ ꯂꯥꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯕꯁꯨ ꯇꯣꯃꯥꯜꯅꯗꯤ ꯃꯌꯥꯝꯕ ꯑꯅꯤꯒꯤ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯊꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯗꯕꯒꯤ ꯂꯥꯛꯇꯕꯅꯤ ꯂꯣꯏꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯄꯥ ꯌꯥꯏꯃꯅ ꯑꯇꯣꯝꯕ ꯅꯪ ꯈꯛꯇꯅ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯅꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯕꯁꯨ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯊꯥꯔꯨꯔꯅꯨ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯏꯄꯥ ꯍꯟꯗꯛ ꯈꯛꯇ ꯊꯥꯔꯁꯤ ꯃꯊꯪꯗꯗꯤ ꯊꯥꯔꯔꯣꯏꯁꯤ ꯍꯣꯏ ꯏꯄꯥ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯨꯅꯦ ꯆꯥꯔꯔꯣꯏ ꯏꯄꯥ ꯊꯕꯛ ꯃꯐꯝꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯊꯦꯡꯉꯦ ꯃꯄꯨꯗꯨꯅ ꯉꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯨꯔꯣ ꯇꯣꯃꯥꯜ ꯍꯥꯊꯨ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯌꯥꯏꯃꯅ ꯏꯆꯥ ꯇꯣꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯃꯈꯣꯏꯅꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯈꯪꯒꯅꯤ ꯃꯊꯪꯗꯗꯤ ꯃꯈꯣꯏ ꯄꯩꯁꯥꯒ ꯑꯃꯠꯇ ꯊꯥꯕꯤꯔꯣꯏ ꯃꯗꯨꯗ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯇꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯃꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯊꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟꯅ ꯏꯅꯥꯛ ꯈꯨꯜꯂꯝꯂꯒꯗꯕꯅꯤ ꯀꯔꯤꯅꯨꯡꯒꯤ ꯁꯍꯔꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏꯗ ꯌꯥꯏꯃ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜꯅ ꯁꯍꯔꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯥꯡꯂꯦꯟ ꯇꯣꯃꯥꯜꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯗ ꯇꯣꯃꯥꯜꯅ ꯎꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯄꯣꯠꯐꯝꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄ ꯀꯥꯟꯗ ꯇꯣꯃꯥꯜꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯅꯣꯡꯃꯗꯤ ꯂꯥꯡꯂꯦꯟꯅ ꯄꯣꯠꯐꯝꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄ ꯀꯥꯟꯗ ꯇꯣꯃꯥꯜꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯇꯣꯃꯥꯜ ꯅꯪꯒꯤ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯤꯗꯣ ꯂꯥꯛꯑꯦꯍꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯣ ꯀꯣꯟꯅ ꯅꯤꯡꯉꯝꯍꯧꯖꯔꯣꯏꯀꯣ ꯂꯥꯡꯂꯦꯟꯅꯁꯨ ꯇꯣꯃꯥꯜꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯝꯗꯦ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯌꯥꯕꯤꯗꯣꯏꯅꯣꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯂꯥꯡꯂꯦꯟꯅꯁꯨ ꯇꯥꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯃꯇꯣꯝꯇ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯑꯩꯅ ꯐꯅꯁꯨ ꯏꯪꯒꯤꯠ ꯇꯧꯔꯕꯅꯤ ꯁꯨꯡꯈꯪ ꯈꯪꯗꯦ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏꯕꯨ ꯁꯦꯡꯂꯒ ꯂꯣꯏꯔꯦ ꯇꯣꯃꯥꯜ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯊꯧ ꯇꯣꯃꯥꯜ ꯅꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯏꯕꯤꯒꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯅꯨꯄꯤꯁꯤꯗ ꯉꯥꯎꯖꯔꯛꯏꯁꯦ ꯏꯇꯥꯎ ꯍꯥꯏꯕꯤꯒꯅꯨꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯗ꯭ꯔꯒ ꯀꯔꯝꯅ ꯃꯥꯅ ꯈꯪꯗꯣꯏꯅꯣ ꯉꯁꯤꯗꯤꯅꯦ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯅꯤ ꯅꯨꯄꯥꯗꯨꯅ ꯅꯝꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯑꯥꯗ ꯂꯩꯔꯤꯕ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄ ꯏꯇꯥꯎ ꯑꯁꯤꯅ ꯅꯪꯁꯦ ꯈꯟꯖꯔꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯗꯨ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯃꯇꯝ ꯀꯌꯥ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯛꯄꯅꯤ ꯂꯥꯡꯂꯦꯟ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯇꯣꯃꯥꯜꯅ
Itaw, kay harage. Nupadana fagi tawraga. O yade, magi su khangnaba lei. Nangumba nupa pamde hai. Adune, aina hairuno na haidra. Aigumba lairaba nupa sida kanana yabidoino. Fagi tawbani dai taw. Mana su nangna hairakpa ngaiba kuire hai. Mana su nangbu yam nungsi hai. Aseng bagiro itaw. Aseng bagini. Tomal na. As, itaw, yam harawi. Nupa adona. Pare itaw, thaba amuk sururase. Ngasi loisinaba tawse. Hayeng amuk anauba thabak tawnanaba tawse. Tomal hoidu wari ngaihak sanaraba matungda thabak suba amuk haurami. Ngaihak leiraba matungda thabak adugi mapu aduna. Nakoi ani thabak adu loirabra. Khura, loigadawre. Loisilo. Ngaihak leiradi numit tarani. Numit tardringai sida loisinaba honaro. Aisu thabak ama chatlukige. Nakoigi khusumalase. Masida thanamagi ko. Masi hairamnaga thabak mapu adu chatkirami. Mahangna chakhraba matungda thabak adu su loisinkirami. Itaw, thabak su loisilabανina hananaba tawrasira. Makhoi anido makhoigi khusumal adu yenaraga mayumda hanakirami. Ngaihak leiraga Tomal mayumda yaurami mapa yaimana. Icha haleedana. Hoiba, aikhoigi chak loirabo. Loire. Nangbu chak lamnabro. Lameba. Ngasido chakto khitang chabagi. Adudi charasiko ipa thiramagi. Nakhutna sa hamluro. Hoiba. As, injang sidi hawarnida. Charo. Mapa machado wari sana na chak charami. Handakti Tomalna mayamba anidugi paisa amta thabiramde. Mayamba anidudi mapa yaimana paisa tharaktaba aduda tawfam lakung khangdana lelami. Machanupa yaima aduna. Tachaw, handakti gadawrajano inawga ipagana paisa amta tharaktrisiba. Aikhoibu kari charaga hingu haibajano. Aduni, kayamdi kuire aikhoina chakni thinungaina charaktrise. Tachaw, yumda oina halasira. Aikhoi ani mahi masing tambuloibusu kuire. Masida lairabadi aikhoi chara henduna sibitare. Stalida, yumda chalaga imot pumakai thabak subada. Aidi natai makhoigi yumda yawang induna dum laijaragi. Tachaw, aisu nanaw nupi khoigi yumda oina yawang induna lairasira khangde. Yang wana khulda thabak subagi mahutta. Machil manaw anidu thabak suba tanbagi magi nungsinariba nupi sing adugi yumda yawang induna lairami. Atomba, ngasidi ipa nangonda wa amata haige. Kari wanoiba. Haujikti ipa su yamna sole. Chak thongbasu ngamdre. Nangna thaba halaaga chak adum thongbado ipa yam nungaide. Adunane nupi thinanaba taw. Nangsu angang natrabane. As, aidi aruba waga oira jatlana khalaga. Hai, masisu aruba wanine. Nasana khangmandabaduda ipana hekta hairabane. Nayamba anidusu sahargi nupi lauduna nupi khoigi mayumda yawang induna leire haiba pautai. Makoina yawang induna leirabasu nangdi ipabu thadokduna chatpa yaroi ko. As, ipabu ina kaigi thadokdunu. Ado ipa, ai thenge chatlage. Ai thabak suminaba itawdo mana ngairamani. Hoi, ningthijana chalo. Tomal mapada chatlage hairamnaga saharda chatlami. Tomalna Langlenda. Langlen, ngasidagi ai yumda oina chatlase. Karige sukthuna. Ai pado yam sonjele. Aina thabak chakhraba matamda ipabu yengsinbinaba mi kanamta laitre. Nate, noigi nayamba anidubu kaubuga sungsa chatraba. Chatida, ipana yade. Moina gyan tarakpa matamda makhoi matomda lakchasani hai. O, adu nangbu yarabo ina haibado. Langlen nokfet tawraga. Yai. Asumna Tomalga Langlenga du luhonglami. Yai mana. Imautani maramokpa. Thabak subana kaliba. Khul asida imaugumna aphabi maramokpi mau amata leite. Adubudi nachaina thibanidana haidroipa. Hoi. Haire. Khul asida nupi thiba haibada ichana ne mana phangba yare. Langlen nokfet tawraga. Yare da mina taraga ayamne kaijai ko. Aseng bahai babu kadobai kaidoino. Ado nupa, nangna saharda thabak chatpa waramgani. Adugi mahutta sanwini yo ase. Imongna haibudusu chummi. Nangna hangathada chatpado yamna waramgani. Aduna san amom amaga laba amaga leiduna yoklase. Langlena haiba wadugi matung inna san amomga labaga anidu leiduna yoklame.
ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯜ ꯁꯍꯔꯗ ꯊꯕꯛ ꯁꯨꯕ ꯇꯣꯛꯇꯨꯅ ꯁꯟ ꯁꯦꯟꯕ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯌꯥꯏꯃꯁꯨ ꯍꯅꯨꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯃꯔꯤ ꯄꯣꯛꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯈꯣꯏꯒꯤ ꯁꯟ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯝꯈꯠꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯗꯤ ꯁꯟ ꯁꯦꯟꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯨꯄꯤ, ꯑꯩꯗꯤ ꯁꯟ ꯃꯌꯥꯝꯁꯦ ꯁꯦꯟꯅꯕꯗ ꯌꯥꯝ ꯋꯥꯔꯦꯕꯣ꯫ ꯏꯆꯥꯅꯨꯄꯥ ꯃꯔꯤꯁꯦ ꯐꯅꯗꯤ ꯆꯥꯎꯔꯕꯅꯤ, ꯁꯟ ꯁꯦꯟꯕ ꯆꯠꯄꯗꯤ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯇꯟꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯅꯨꯄꯥ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯅꯤꯡꯕꯒꯤ ꯆꯠꯅꯤꯡꯗꯕꯅꯤꯗ꯫ ꯃꯈꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕꯗꯤ ꯃꯈꯣꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨꯅꯦ ꯆꯠꯄ ꯐꯪꯂꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯤ, ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯆꯠꯄ ꯌꯥꯏ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯉꯥꯡ ꯑꯣꯏꯕꯁꯨ ꯅꯠꯇꯦ, ꯋꯥꯈꯜ ꯈꯟꯕꯁꯨ ꯂꯣꯏꯅ ꯍꯩꯔꯕꯅꯤ꯫ ꯃꯣꯏꯅ ꯇꯟꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯒꯤꯅꯤ꯫ ꯑꯁ ꯌꯥꯔꯦ ꯅꯨꯄꯥꯗꯣ, ꯃꯈꯣꯏꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯑꯀꯥꯟꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯀꯥꯟꯅꯗꯦ ꯋꯥꯔꯝꯃꯅꯤ, ꯆꯥꯛꯁꯦ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯑꯝꯇ ꯆꯥꯔꯣ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯃꯥꯜꯒꯤ ꯑꯁꯥꯎꯕꯗꯨ ꯅꯤꯡꯊꯤꯅ ꯊꯦꯝꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯒꯅꯤ, ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯨꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯂꯥꯡꯂꯦꯟꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗ, ꯅꯈꯣꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯅꯄꯥꯅ ꯌꯥꯝꯅ ꯁꯥꯎꯔꯕꯅꯤꯀꯣ? ꯅꯠꯇꯦ, ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯕꯁꯨ ꯅꯠꯇ꯭ꯔꯕꯅꯤ꯫ ꯅꯄꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯉꯨꯅꯦ, ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯏꯆꯠ ꯆꯠꯇꯨꯅꯇ ꯂꯩꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯁꯟ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯅꯤꯡꯗꯦ꯫ ꯂꯥꯡꯂꯦꯟ ꯁꯥꯎꯅꯤꯡꯗꯨꯅ, ꯀꯔꯤꯒꯤ ꯆꯥꯎꯈꯠꯇꯕ? ꯅꯈꯣꯏ ꯁꯟ ꯑꯗꯨ ꯌꯣꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯒꯤ ꯅꯊꯤꯕꯣꯡ ꯆꯥꯕ ꯐꯪꯖꯔꯤꯕꯗꯣ? ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯀꯞꯅ ꯀꯞꯅ, ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯂꯝꯂꯤꯕꯅꯣ? ꯅꯨꯄꯤ ꯑꯣꯏꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯨꯃꯥꯡꯗ ꯉꯥꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ, ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯀꯞꯄꯤꯗꯨꯕꯣ? ꯏꯅꯥꯎ, ꯏꯆꯥꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄꯁꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯏꯆꯥꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯂꯝꯕꯅꯣ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ꯫ ꯏꯆꯦ, ꯍꯧꯖꯤꯛꯁꯨ ꯄꯣꯛꯄ ꯌꯥꯔꯤꯅ, ꯏꯆꯦꯗꯤ ꯌꯥꯝ ꯑꯍꯟꯁꯨ ꯅꯠꯇ꯭ꯔꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯄꯗꯨ ꯇꯣꯛꯇꯨꯅ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ꯫ ꯌꯥꯔꯅꯤꯗ ꯏꯆꯦ, ꯑꯩ ꯐꯝꯃꯔꯣꯏꯒꯦ꯫ ꯏꯆꯦꯅ ꯀꯞꯄꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ, ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯝꯕꯁꯦ ꯆꯨꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ꯫ ꯑꯩꯅ ꯉꯁꯤ ꯌꯨꯝ ꯄꯥꯟꯗꯨꯅ ꯏꯆꯥꯅꯨꯄꯥ ꯃꯔꯤ ꯂꯩꯕꯗꯨꯗ ꯏꯊꯟꯇ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯁꯟꯁꯤꯡꯗꯨ ꯁꯟꯖꯥꯕꯨꯡꯗ ꯄꯨꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ, ꯅꯨꯄꯤ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦꯍꯦ? ꯊꯛꯅꯅꯕ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯟꯗ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯃꯥꯜꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯄꯨꯔꯛꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯁꯦ ꯏꯁꯤꯡꯁꯤꯗ ꯂꯩꯖꯔꯦ꯫ ꯇꯣꯃꯥꯜ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯊꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ? ꯑꯣ, ꯀꯗꯥꯏꯗ ꯆꯠꯅꯤꯒꯦ? ꯀꯣꯏꯕ ꯆꯠꯈꯤꯌꯦ, ꯃꯈꯣꯏꯒꯤ ꯊꯕꯛꯇꯤ ꯀꯣꯏꯕ꯫ ꯍꯥ? ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏꯁꯦ, ꯉꯥꯡꯉꯁꯨ ꯌꯥꯗꯦ, ꯆꯩꯔꯁꯨ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯒ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕ꯭ꯔꯥ ꯌꯦꯡꯂꯁꯦ꯫ ꯅꯨꯄꯥ, ꯁꯟꯁꯤꯡꯗꯨꯕꯨ ꯀꯅꯥꯅ ꯌꯦꯡꯍꯧꯒꯦ? ꯀꯅꯥꯝꯇꯅ ꯌꯦꯡꯍꯧꯗꯦꯗ, ꯁꯟꯖꯦꯟꯕꯨꯡꯗꯨꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ꯫ ꯊꯣꯡꯉꯨꯔꯣ, ꯑꯩꯁꯨ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ, ꯅꯨꯄꯥ, ꯍꯟꯗꯛꯁꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯑꯃꯥꯏꯕꯗ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯅꯤꯗ, ꯄꯩꯁꯥꯃꯨꯛ ꯇꯤꯡꯅꯅꯕꯅꯤ꯫ ꯌꯥꯗꯦ, ꯆꯠꯇꯨꯅ ꯌꯦꯡꯉꯨꯁꯤ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯏꯁꯥꯗꯤ ꯅꯥꯍꯜꯂꯣꯏꯗꯕꯅꯤ, ꯏꯁꯥ ꯐꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯕꯗꯨꯕꯨ ꯈꯪꯗ꯭ꯔꯕꯔꯣ? ꯈꯪꯉꯤꯗ, ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯨꯔ ꯆꯠꯂꯁꯤ꯫ ꯑꯩꯅꯅꯦ, ꯁꯟ ꯁꯦꯟꯕ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯑꯃꯥꯏꯕꯗ ꯌꯦꯡꯕ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯡꯂꯦꯟ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ, ꯅꯨꯄꯥ, ꯂꯣꯏꯔꯦ, ꯆꯠꯂꯁꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯃꯥꯏꯕꯗ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯏꯄꯥ ꯑꯃꯥꯏꯕ, ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯆꯥꯅꯤꯡꯕꯁꯨ ꯑꯝꯇ ꯐꯥꯎꯗꯦ ꯍꯥꯏ꯫ ꯑꯗꯣ ꯏꯄꯥ ꯑꯃꯥꯏꯕꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯍꯣꯏ, ꯌꯦꯡꯒꯦ꯫ ꯑꯃꯥꯏꯕꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ, ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ꯫ ꯏꯄꯥ ꯑꯃꯥꯏꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯅꯨꯄꯥ, ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯐꯅꯤꯗ꯫ ꯅꯪꯗꯤ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯥ?
Nupi, ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯗ ꯃꯆꯥꯅꯨꯄꯥ ꯃꯔꯤ ꯑꯗꯨꯗꯤ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯥ ꯃꯔꯝ ꯃꯣꯛꯄꯁꯤꯡꯁꯤꯗꯤ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯈꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯐꯅ ꯉꯥꯡꯂꯕꯁꯨ ꯌꯥꯗꯦ꯫ ꯃꯈꯣꯏ ꯃꯔꯤꯁꯦ ꯆꯞ ꯃꯥꯟꯅꯩ, ꯉꯥꯡꯅ ꯁꯛꯅꯕ ꯑꯝꯇ ꯌꯥꯗꯦ꯫ ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯕ ꯌꯥꯗ꯭ꯔꯦꯀꯣ, ꯄꯣꯊꯥꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯍꯣꯏ ꯅꯨꯄꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯟꯁꯤꯡꯗꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯕꯅꯤ, ꯃꯕꯨꯛ ꯂꯥꯝꯃꯝꯃꯅꯤ꯫ ꯆꯠꯂꯨꯔꯣ꯫ ꯇꯣꯃꯥꯜ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯁꯠ ꯁꯠ ꯍꯣꯡꯗꯨꯅ ꯁꯟ ꯁꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯁꯨ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯑꯇꯥꯡꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯄꯥꯈꯪ ꯐꯥꯔꯕꯁꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯏꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ, ꯅꯪꯁꯦ ꯌꯥꯝ ꯋꯥꯔꯝꯃꯅꯤ꯫ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ, ꯁꯟ ꯑꯃꯨꯛ ꯁꯤꯟꯕ ꯆꯠ꯫ ꯅꯨꯄꯤ, ꯋꯥꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ? ꯅꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯍꯥꯏꯔꯣ, ꯉꯥꯡꯅ ꯁꯛꯅꯕ ꯑꯝꯇ ꯌꯥꯗꯦ꯫ ꯃꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯆꯥꯕꯅ ꯐꯔꯤꯕ꯫ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯥ, ꯃꯈꯣꯏꯁꯦ ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯣꯏꯒꯨꯝꯕ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯍꯛꯆꯥꯡ ꯁꯣꯛꯅꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯆꯥꯛꯁꯤ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯔꯣ꯫ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯆꯥꯛ ꯏꯟꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯃꯔꯤ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯏꯕ ꯆꯠꯂꯨꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ? ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯏꯆꯠ ꯆꯠꯄꯗ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ꯫ ꯅꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯂꯕꯅꯤ, ꯆꯥꯔꯣ ꯆꯥꯔꯣ꯫ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯀꯌꯥꯗ ꯃꯃꯥ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣꯅꯦ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯃꯄꯥꯜ ꯇꯥꯡꯗꯨꯅ ꯍꯤꯡꯕꯁꯤꯕꯣ? ꯑꯁ ꯅꯨꯄꯤ, ꯇꯣꯛꯑꯣ, ꯉꯥꯡꯒꯅꯨ꯫ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯔꯣ꯫ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯃꯈꯣꯏꯅ ꯃꯅꯥꯗ ꯍꯥꯞꯄꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯑꯇꯥꯡꯕꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯇꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯕꯤꯗꯤ ꯃꯕꯨꯡ ꯃꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯥ ꯃꯔꯤ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯆꯥꯅꯨꯄꯤꯒꯨꯝꯕ ꯃꯔꯤ ꯄꯣꯛꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯅꯤ, ꯏꯆꯥ ꯃꯔꯤ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯃꯔꯤ ꯄꯣꯛꯂꯝꯂꯕꯗꯤ ꯅꯍꯥꯟꯅ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯝꯒꯗꯕꯅꯤ꯫ ꯑꯇꯥꯡꯕꯤ ꯃꯄꯥꯅ ꯁꯟ ꯁꯤꯟꯕ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯥꯡꯕꯤꯁꯨ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯍꯜꯂꯛꯑ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡꯗꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯏꯆꯥ ꯍꯜꯂꯦꯗꯅ, ꯋꯥꯔꯝꯃꯅꯤ꯫ ꯁꯟꯁꯤꯡꯗꯣ ꯃꯀꯣꯟꯗ ꯆꯪꯍꯟꯕꯗꯤ ꯏꯄꯥ ꯆꯪꯍꯜꯂꯒꯦ꯫ ꯏꯄꯥ, ꯏꯃꯥ ꯆꯥꯛ ꯊꯣꯡꯍꯧꯔꯕꯣ? ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯊꯣꯡꯉꯕꯅꯤ꯫ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅꯅꯦ, ꯅꯃꯥꯅ ꯉꯥ ꯊꯣꯡꯕꯤꯕꯅꯤ꯫ ꯑꯇꯥꯡꯕꯤ ꯃꯃꯥꯅ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯇꯥꯡꯕꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯃꯃꯥ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯆꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯇꯨꯅ, ꯏꯆꯥ ꯍꯜꯂꯦꯗꯅ, ꯅꯪꯕꯨ ꯋꯥꯔꯕꯣ? ꯋꯥꯗꯦꯗ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯂꯣꯏꯒꯗꯧꯔꯦ, ꯍꯥꯟꯅ ꯂꯨꯖꯊꯣꯛꯎꯔꯣ, ꯏꯃꯥꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯇꯥꯡꯕꯤꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯂꯥꯡꯂꯦꯟꯅ, ꯂꯥꯛꯑꯣ, ꯏꯃꯥꯅ ꯆꯥꯛ ꯊꯤꯔꯕꯅꯤ, ꯆꯥꯔꯁꯤ꯫ ꯏꯃꯥ, ꯏꯕꯨꯡ ꯈꯣꯏꯗꯤ ꯃꯈꯣꯏ ꯉꯥꯏꯈꯤꯁꯦ, ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ꯫ ꯏꯄꯥꯒꯤ ꯑꯇꯥꯡꯕꯤ, ꯃꯈꯣꯏꯗꯤ ꯍꯣꯔꯦꯟ ꯂꯥꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯆꯥꯔꯝꯂꯁꯤ꯫ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯗꯤ? ꯑꯗꯨꯅꯦ, ꯃꯣꯏꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ, ꯆꯥꯔꯁꯤꯁꯦ, ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯥꯡꯕꯤ ꯃꯕꯨꯡꯁꯤꯡꯅ ꯃꯇꯦꯡ ꯀꯔꯤꯁꯨ ꯄꯥꯡꯕꯤꯗ꯭ꯔꯕꯁꯨ ꯀꯔꯤꯃꯠꯇ ꯁꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯕꯨꯡꯁꯤꯡꯕꯨ ꯐꯖꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯇꯥꯡꯕꯤꯅ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯗ, ꯏꯕꯨꯡ, ꯅꯈꯣꯏ ꯍꯜꯂꯛꯑꯕꯣ? ꯅꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯛꯑꯕꯅꯤ꯫ ꯅꯈꯣꯏꯗꯤ ꯆꯥꯔꯕꯣ? ꯆꯥꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯥꯛꯈꯨꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯑꯇꯥꯡꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯂꯥꯡꯂꯦꯟꯁꯨ ꯍꯧꯒꯠꯂꯛꯇꯨꯅ,
Atangbi, nangbu haugalabro. Imungi thabakti imana oina tawrage. Nangna loina tawbudo waramani. Wadi da ima. Chakti horen imana oina thongo. Ngasidi ai sansin mangana chatke. Hoi, imana thongage. Atangbi imungi thabak singdu sasat loishalaba matungda sansin bachatna naba thaurang tawrami. Mahakna sansin bachatna naba loishilingai aduda mapato malna. Ipagi atangbi. Nangbu sansin bachatna naba loishalabo. Ngasidi ipa oina chatlage. Nungtigi chatpagi icha waramani. Wadi da ipa ai oina chatlage. Ipa di yamna susole. Khangdreda. Midi machanupi matomta yawe haiduna. Thabak suhandana nungaina thame hai. Icha di nungaina thamba ngamde. Thabak khakta suduna leire. Ipa nakhoina ibu asugam nungaina thambiri sidi. Sidi ne sansemba khaktani. Sansemba chapa sibu kayam awaba thabak no. Awaba thabak sunataba sibu. Phare chaluro. Sansingdo pulamaga thanamuko. Atangbi hoi hairamlaga san mayam adu sanjabungdo purami. Nongmadi atangbi nungsa samanbadagi ngaihaktang urumdo pothaduna tumthakirami. Mahakna pothaduna leiringai aduda mahaki sanlaba ama migi lawda changlami. Mahakna mikap thorakpada sanlaba adu leiramdre. Sanlaba dudi kadai chakraba. Aidi ngaihaktumduna leiruredana. Kadomna chakrazanone. Mahakna sanlaba adu koithi thibada migi lawda changduna leirami. As migi lawda changduna leirami ne. Lawbuduna urubadi soidana chaibadare. Hey. Matamduda lawbudu sulaklami. Lawbu aduna. Atangbi. Nangi sanse phajana senau haiba natro. Nahan so aigi pochai sing loina chathoklamlibani. Ine soikre. Aina tumduna leiringai de khanghodre. Mathangdadi phajana senarage. Nate. Napa namadu bungau buzalo. Machanupa singduni warak pangamdrabani na. Lambi lamhangda kocha jalhale. Aduga nupi nangna sanselan basibu. Namanabi singdi kiyena nanale. Aduga nangdi chamo nanale. Atangbi tumina mamitagi mapi ira chenduna leirame. Matamduda mayamba maridusu nungsa samanbagi urumda pothagi tawba matamda machal atangbiga nupi aduga na leplambadu urame mayamba ahalduna. Ichalga nupi muga leptuna lebisi kaygi wajano. Ayenguki ko nuisa leiramo. Masi haiduna mayamba ahalado macha nupi na leiriba mafam aduda chatkirame. Mabung ahaladuna. Ichal Kaidorage, sida leptuna leiride. Nupi aduna. Ibungo, nacha nupi sina sanchen bahaidrabadine sanselangano. Mana law sida sanjang handana. Aina wana thajaba pochai singse loina chahale. Aduga ibungo, nakhoi mayam. Ichaw chawna leiraga. Nacha nupi mathanda yawba sibu ke handuna nungaina thamgidi leitadana. Sakraba nungsa marak sida wana sanselhale. Atangbigi mayamba adu ikaiduna wakari sungangdana tumina leirame. Lawbu nupi aduso wangang nangangna mayumlomda chatkirame. Atangbiso nupi aduna nganglambado mabukning nungsiduna wakari sungangdana sansing adu puraga mayumda ngana hankirame. Atangbina chatkraba matungda mayamba ahal aduso manawsingna leiriba mafam aduda laktuna tumina famlame. Manaw atomba aduna Iyamba kaidore tumina leiradi kaidawba yaurage. Ngasidi ai ikaibasu phawi nungaitabsu phawi. Kaidorage hayo. Aikhoise kayada phatkijabano kayada minungsi khangjabano migi machal singdi mabung singna nungaina thambi adubu aikhoigi amata yaujabi ichal atangbidi aikhoina wana thambi masi khaluraga ayamna ningamaktre manaw sing aduna ngaihak tumina leikraba matungda hairami adune ichal atangbise yam waramani nongmata aikhoina matengsu pangbidi mayamba aduna hayengdagidi aikhoi thabak suba haurasi hanu khulgi mi singna Tomalgi machanupa atanba singi matau tamgono hainabada hayengdagidi thabak kanna suduna Tomalgi machanupa singi matau tammo haina hanse Machin manaw sing adu hayengdagi thabak surase hainaduna yanarame mathangi numini atangbi ayung ana haugatuna imungi thabak tawge tawba matamda mabung mariduna loina tawraga leirame atangbi ngakna ngasidi kari numino aibu manglo tai bangla ichal ngasidagidi nangbu thabak amata suhalaroi Nabung marina thabak loina suduna nangbu nungaina thambidoini atangbido harauna mapabung bu lauduna kaurami mamaga mapasu kaidoraba jano haina pakhana mapanda chelaklame kaidore atangbia tu yengo ibung singna thabak tawrise ngasidagi makhoina ibu thaba amta suhalaroi nungaina thambigani haye mapa to malna machanupa sing aduda ibungo nachanupi na hairiba sibo sengmaro hoi pa sengi
ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯗꯅ ꯅꯈꯣꯏꯅ ꯍꯥꯏꯕ ꯑꯃꯠꯇ ꯏꯟꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯜꯂꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯏꯃꯥꯒ ꯏꯆꯟꯒ ꯄꯥꯕꯒ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯈꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯅꯆꯟꯅꯨꯄꯤꯁꯦ ꯌꯥꯝꯅ ꯋꯥꯖꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯨ꯫ ꯍꯣꯏ ꯏꯄꯥ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯁꯟ ꯁꯦꯟꯕ ꯑꯣꯏꯔꯣ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯨꯅ ꯊꯕꯛ ꯁꯨꯕ ꯀꯟꯕꯅ ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯡꯁꯤꯅꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫